Hello viewers, welcome back to my channel PK POTHAMINASI KHANGMINASI channel asina ngasisu taram nok seri amadi ko nung khurum jari luna ngasi anobu topic ama myam da khudul tamjake tasengba gi ayujik hospital da satke to bani satchingi mangoina na blom tang semjaram makanda myam da khudul tamjaram gi aduga amu hospital da satchaba gidamak ayujik sem sapnu mo lojerabane aduna hospital da satringi marsida blom semjaram makanda aduga horen hospital da leringi manung da video se sem makanda recording si tawro purga horen ada semjagi to bani semaga myam khudul tamjana bugi dam da damak ai sem saja bani adu tasengba gi ai hakchang khara nungaire adu nungaire basi ai taseng na jik doctor gi daguli ihande just ai hakchang da lebi loina test tok thokpa tare cholesterol khara wangkhalakpa then aduga koi jam heart ki man ba khara sum lakpa adu maram orakanda hari bising sigi matang test karam film leri habju loin test tok thokpane aduga yam phagale sina kai nai doctor hidak ihandri sina mapung oina khoigi aina mayam da sum pijeriba amadi yonjeriba phytolife ki nature in stem cell gi hidak sum ai nong da sajara kan yam fajana ingon improve lak hai tare sigi hidak se sar kan fajana improve lai aduna ai just test obu khakin aksang gi lone test amu to thokona faina ko adun test to thok ka se da hidak test sum saja bane adu doctor gi hidak ti hanjadre to dona uji photo leriba test ngasi kharaga tawni test se adu nahan dagi torpo test sing di normal ayam loin lei hetare aduga sang khara nuwarak tabu matamna sum amum test tok thopa siti sum nuwai aduga leiri phibum ji yang kana ai isana hidak sajaba amadi isana protection lawjaba gi damakta adumaina doctor da sum ai hospital which kano gi sogolbol da leiba ko gi doctor ratan gi hospital heart ki adu da sum ai yeng jabane aduna hojik ngasi aroi bena test lor kana sum normal loin khangani hatare leiri bukinim adu hidak ki dai sab lepse de sina maram or kana ai hakchang anab si ka hen lak tabani ha sima sum thamjage tare adu yam nuai je sina ai mayam su pijeri be hidak si anab makhan loina fabi tak ni masi makna ai gi kano su hojik test tawru bukiding da loina normal lak pane hatare aduna hojik ai chatring mangoina na thamjaram durba topic asi mapung oina ai hojik Chatlamdaida gi ni na tasena kano so mafum chaba mafum da lejedre hatare aduna noise sound khara sum tagani mayam sigi dong te waro bino ko tasena hojik ai gi ngasi thamjariba topic se ekhona chathom dai da hojik so ai chathom dai gi ai gi ima da ai gi manam tahangani amadi khuchiyan si angani sigi wahan thok si karino habase ai di chathok khuding gi tawi hatare masigi wahan thok si karino kari gi damak tawrino habase gi matang da kitang mayam na share tawjaramge habati chathom dai da Machana chathom dai da Mamana khutiyan sikpa amadi manam nambi basi kari gi damak tawribano habase gi matang dani ai samu Chatlamdaida tawduri ni ko aduna mayam da hari bisigi matang da kitang aina khangjaruba nainajaruba khara do share tawjage masida point wat khot pe yaur go so mayam na dum comment box da hapminara kan da sum miyeng taminasi ko hoji khudol tamjarage ngasi ki thamjariba topic Chatlamdaida Machana Chatlamdaida Mamana Manam Tabiba amadi Khuta na Chikpiba wahanto karino habisigi matang da khudol tamjarage miyeng taminasi ko papai channel da subscribe tawbiyo please ahan badang ngasi ki thamjariba topic se thamjadringi mangoina na miyam da wafang amtang khanganjage ngarang si aigi subscribers singi manung su chanba aduga kasamthong da leiba ekhoi aura restaurant da ki home delivery su ya ba tare any item sing se ban ekoina chow momo amadi leiri bu khudima even cake phaw da ekoina mathak de ni pijeri ba contact number sida chiki contact number sida call to bira kan da khutak te ekoina hari restaurant sida ki apamba item si koina sana thakna bagi item si khudak da deliver to bira pai tare aduna mayam na hariba aura restaurant sidagi mayam na pijeriba number sidi contact to bira kanda khudima item yam hawraba item khudima loina sabo mayam na phangbi gani khudak ki oina call to bi matam da sum home delivery gi khudung sabo leirabane masi masu mayam na ngasi ki topic ki tanja lawjaraga mayam da thamjabane aduna mapung oina ngasi ki thamjariba topic asi mo mayam da khudul tamjarage ngasi ki thamjariba topic asi mapung oina aina ahanbada thamjading ase Machana Chatlamdaida Mamana makhutiyan sikpasiki maram sikarino habisigi matang kitang thamjage tasena ai kitang Chatlamdaida gi na wangang da kitang athu kara ngangjare hatare aduna suiki ba yaur su horen comment box lo ina sum tokmina se Mamana
Machana Sathoamdaida, Mapungoina Machanipa organa Yeti Kuchipigani. Aduga, Machanopi organa, Uigi Kuchipigani. Masi Sikpagi Manam di Karigino Habitaragadi, Machana Sathoamdaida, Tasena, Equina, Haida, Natragal, Hay lay distingba, Equina lay Kapumatamda, Kanaku, Mamaki, Natraga, any light the Kapuro, Masi light the Kapasi, Lukakana de Hatare. Adu Yana Siktaragadi, Masasi the Yana Sikiptar, the Sena Masatomda, the Masi. Lukaka Panka way hatare. Aduna, Fatabala Masatom that line, low have a sequin, a Pavalambi the Lova, Fatabalambi the Lobele, Satokumatam the line, low city the Sena, Kuduntina, or Lambi the labor hatare. Aduna, Mamana Yana, 60 target, Lukak singer Vanina Masi line, a low roy. Have Aduna Magit, Satokumatam that the Salam from Kiasidagi, Yam Son, Tokani, Habagi, Sumba, Alaman sing the Takpiramba. Aina hangjarbu matam da sigum lambi sing lei haibagi amadi laikta nei najarbu matam da wafam si mapung oina miyam ne koina khangmina gadabne tasengna ekoina mama sina awa ana khudimak singki machana thengna gadaba dai da khudimak tu mama na loina laho bai tare laho bu khakna tana machana satliba sidi esagi laina mangon da yengsing gadaba si phattaba da sarom da tahan gadaba kya da ngak thu an mai tare aduna mapung oina mama oi bising na machana pi da oi gi khutsi gani aduga jet ki khutana machani passing da Chikpiba Machana pi organa oi Machani pa organa jet sina Chatlamdaida Mamana topic kadaba aduga amaram da jet khutchika sikpasina oi bi yadri adu ahan namakta de koina Mamana topic du se makukta manam tabi kadaba haitare manam tari se zo ekoina hailei se laida kat matam da kana gumba ejwa je manam takiba natraga siguma singje leiman chele hane ko lo haitare aduna sisu line lowdabagi chanabi amkhak lei haitare line lowro habagi mamangai ahlama singna thajandaram madune ko aduna masi kai ge dongto nei khoina maramdi khangdadana aduga masi thau sadaba kyama yawdagi chathoamdaida mamada mapada hairamdaba kyama yaw haitare masi yari makhidi masa oibising tobiganu amadi mama oibising su yari makhai ningsing biyo chathoamdai matam khudimakta mamana manam tabiba amadi Chikpiba haibisina aigi chathoku matamda fattaba da salangfam leigadaba kya dagi laina ngakthokpagi asoba lambi ama lei haitare aduna maram orakanda mapung oina noi songsiam leire mayam ai chathoamdai ni masi kitang mayam na waro biroi ko kitang ai chalamdai ni mafam jaba yenga sum phajan tawgado to tawje aduna ne waro bi yade aduna tasengna wafam amaga aina thamjining ba mana ai kitang koina ngangbagi type to mayam na khanbirani kitang bak ta haningbagi oina ne aduna hojik masa oibisingna yam thau sanadaba am lei thau sanadaba si chathoamdai mama da manam tahanba yasigan jam ikaina bi kinom lei bhaitai madugi ikai biduna ai chathoamdai di am chawna fattaba da salangfam tabagi lambi am lei ne se mayam na khangbiyo sineda then aduga amana mama oibisingna tobigadaba hojiki matamda chathoamdai da mama na tana yana sikpi manam tabi mase hojiki matam sigi oinadi mamangai matam gi khenare hojiki matam gi oinadi masa sina halakpa matam da mamana chakhibda manam taba dongna halakpa du manam tabi bisi tangai phate hatare maramdi masa den halakpa matam da ma phataba kari jare kari tawre habisi manam tabi matam da khangani then aduga masina asidi hojik aigi oibu wakhloni ko hojik masa singina sakhiba matam da manam taba dawna halakpa matam da manam tabi mama sina nukti nami khuding manam tabi bataragadi aigi isa singse fattaba lambi khong thajin badagi yamna hantharakani habisi aigi aset bathajabane maram aduna aikoina yariba makai hariba sigi sana chathokku matam da mama oibisingna tobigadaba thabak thorom singse apung phana tobiyo haibu wafamje thamjage aduga ai samukso chalamdai khudingi thumuk ai imada aina oina so adum ningsingjei haitare manam tahanjei amadi tasing chipiduna aigi chathokku matam wakhan noaina chathokse masimakna ekoi matam khudimakta hariba singche masa oibising section bigadaba amadi mama oibising su matam khudimda kawbirodaba ai isa sigi damta fattaba da salangpham kya dagi kokna bigi damta masi tobiba tangai phate haiba wafamsi ngasi thamjaraga ngasi gi thamjariba topic ase ai matang saida tension jage ai chalamdai ne hoji kitang thengre test tobugi ayuk ngana law hana haibani adubo video se horen ai hospital da leraga dum ina ojik recording tawje horen semja doine aduna aduga mayam da khutol tamjarake masigi video sina adom da kari khana ba phangani amadi kari wakhanda kari phawbi ge haibado
comment box ta thambirkani haibu wafam de thamjaraga ai khitang matam sikitang yadre hayeng amu mapung phana phajana atop topic amu semjarake myam khan birakpa ngasi gi dongte de punama pu kaina naba yatheng ni jage pina birase